अहानबदा मरोइब पाउ कुकी मिलिटेंट की खुद लेखिद्रबी अवेमचा की असीब हक्सांग मियामना अरोइब इकाई खुमनब उतलब मतुंग कांगचुप चिंखोंगदा लेरोल चनख्रे मियोई तरा निथोई रोमना जिरिबांगी मखानलाल रोगी युमदगी सेल ओइना लुपा लाख तरुक लिसिंग यांखै अमदी सना अमसुंग मोबाइल अनि यावना लुपा लाख मपन रोंगी मालचान सिंग लुट तौख्रे कियाम गई मयाई लेकाई खगेंबा यूथ क्लब की कॉम्प्लेक्स दा फ्री आई कैम्प अमा पांगथोख्रे खुरुमजरी ममी टीवी पाव अपडेट मीटिंग ताबिरिब सिंबु इकाई खुमनबग लोइना पाव संदोक पिजरी कुकी मिलिटेंट सिंगी खुत्ता पुंसी लोंख्रबी अबेमचागी असीब हक्सांग ngasi मियामना अरोइब इकाई खुमनब उतलब मतुंगदा कांगचुप चिंखोंगदा लेरोल चनख्रे था सिगी तरेत कुकी मिलिटेंट सिंगना बोम अमदी नोंमै सिजनदुना कांगचुप चिंखोंगी मैतै खुलदा लंदारकपदगी नोंमै मरुना नंगलदा पानबदगी रेम्सदा लाइकनब ngamdana लेखिद्रबी ख्वाइराकपम निंगोल लेचुंबम ओंबी अबेमचा देवी ngasi मियामना रेम्स की मोक्तगी लौरगा अरोइब इकाई खुमनब उतलब मतुंगदा इम्फाल वेस्ट की कांगचुप चिंखोंगदा लेरोल चनख्रे इवेमचा मिसिगी मतंगदा सेमखिबा JSC against the brutal killing of ख्वाइराकपम निंगोल लेचुंबम ओंबी अबेमचा की कन्वेनर M इनाउबिना पौमिसिंगदा हाई JSC ना मणिपुर गवर्नमेंट थमखिबा वाफमसिंग लेखिद्रबगी इमुंगदा सानब गवर्नमेंट की थबक पीबा लेखिद्रबगी थवाई याउद्रबा हक्सांग कांगचुप चिंखोंगदा अरोइब मथौ मंगम पांगथोकपा अमदी इम्फाल वेस्ट की कांगचुपतगी लेमखोंग फावबदा लेरिबा खुलसिंगदा हप्ता खुदिंगी ऑपरेशन चथदुना असोय अंगाम थोखंदबा हाइबा वाफमसिंग असि चीफ मिनिस्टर न थबक ओंथोकनी हाइबगी थाजबा पिरखि ngarang numidang wairam pung amarom changna JSC amadi chief minister ga wari sanaduna nakal animakta yanaba purakpadagi abemchagi asiba haksang lobani hainasu JSC against the brutal killing of khwairakpam ningol laichumbam ongbi abemchagi convener M inaubina paumising da phongdoki ngarang chi akoi chief minister gi da changjarubada akoi yamdrabada pung amaga khara hena akoi wari sanajaba matamda hariba akoino thamjariba point manga turukti manungda point punamak loina yanarkanda point ama ani khakangdi khajitang thidok thejin tawnarga akoi yanbam pore point singdudi akoina petang chongna panjarabada kangsup akoigi kangsup ki kanoda laiba reserve forest ki area da encroacher singna lam khopchalaga tasalebe se koina numi humni gi manungda masi takthokpiyo na haiba adigi loina na akoigi kangsup hill gi mathakta कांगचुप हिल है अखोगी अरीबगी कनोदा अखोना सकप नोंफाई सिंग हाइदना दरबारना अयाब पीदना अखोगी सन सेनबम मोइदना अदगी अखोगी हिंजांगना पी थिबम सिंग थिबम मोइदना लेरम्बा सिगुंबा सिंगसि जाति मन तासल कांदा मोइगी ममिंग थोंजल कांदा ngasi matam madana के कनो जौते न लेरमी हौजिंग के सोंगनुंगना सुमाइना मखन मखन गी लम ममिंग सि ओनसल लक्तना अदुमाइना तासलकपा अदुम लमसि मथक्सि अखोगी इपा इपुसिंगना थवा याउद्रबा हक्सांग अखोइना लेरोन चनजेगे ना हाबदुमति मिनिस्टर की साइटगी मदुदी अखोइ सरकार की थबमी अखोइना तौजरगे सुक्सोय सोदना नोगी कनोदु नोइना पामिबो मोंगदुमा अखोइना सिनगनी अदो हौजे हौजिक मकी ओनदि लेरोन चननबगी मफमसे मफमदुदा तौरोनो हाबदुमगा अखोइना पोइन अनि छि कतनी अखोइना थैदुक थैजिन तौनबा अतोपा point punamaki loin yanare adu nataba aikoina sugaw yawdaba point da simnisan yam phajaba aikoini khwaidge na pamjaba hapta khudingi leimakhongdagi na kangsuk chinghonggi leiriba area sibawda operation hapta khudingi tawba combing operation aduga aikoigi manipur gi na khwaidgi strong bunker oiramba mafam ama kangsuk hojiki ke songlung haina leiriba mafam sida nagesor makong hariba सिंबा क्वाइदगी ना कन्बा मफम लानबन सिगी मफम सिमक्तदा अखोगी स्टेट फोर्स की अदुंबा आउटपोस्ट मदुदा हांगबिरनी हाना यामना थाजबा मा अखोई पिबिरकपा
हारिबा पॉइंट अनी दुमा अखोदा माना हापसन बिरपुदुगा लोइनना अखो याम हरा हराउना अते अते पॉइंट सिंग को यानरगा ngasi अखोगी थवा याउद्रबा चांग से कोई लौबगी याबु लौनर कांदा हुजे कोई थवा याउद्रबा चांग से लौबम खमसे लाक्सन हिंदी लोन ngang मियोय तारा रोमना जिरिबांगी मखानलाल रोगी युमदगी सेल ओइना लुपा लाख तरुक लिसिंग यांखै अमदि सना अमसुंग मोबाइल अनि यावना पुन्ना लुपा लाख मपल रोंगी मालचान सिंग लुट तौख्रै मतम कुइना लुटपाट तौबगी थबक तारुद्रबगी मतुंगदा ngarang numidang pung 13 kuntra rom taaba matamda Jiribam police station Lating Khal part 1 da leiba Makhanlal Roy sahi humra apokpa laikhidraba Noresram Roy gi yumda nomai macha paiba mamai khumba hindi lon ngangba miutan 12 rom na laktuna yumda sel oina leiba lupa lakh taruk lising yangkhai amadi sana amasung mobile ani yauna punna lupa lakh mapan rongi malchan sing lut taukhrai hiramasi gi matangda Jiri police na ngasi complaint ama tawbadagi Jiri police na case register ama tawduna thodok asigi matangda kumna thijinba hokre hairi All Manipur United Clubs Organization gi meeting makada Imphal West District United Clubs Organization gi Apex Organization oiriba Singjamai to Lilong United Clubs Organization amadi Kiamgai Khagemba Youth Club na Yaima Eye Hospital ga khusamnaduna Kiamgai Mayai Laikai Khagemba Youth Club ki complex da free eye camp ama pangthokrai ngasigi mit layeng bagi thoram aduga mari leinana amuko gi president Nando Luwang na hai leptana satharakliba free eye camp asi miyam gi yaifana ba thoram amani haksang bo phana thamba haiba sigi manungda mitsu phana thamba haiba sisu yamna maru oi maram aduna mitpu phana thamba gi damak aikoi mitpu section si yamna maru oi kraba mitpu masa masana kaya thawoi gande masi tawroidabani karigumba haksang gi maru oiba heart kumba Naraklabadi yamna thuna hospital da chali adugumna mitkisu matang matam chana layeng thokpagi hainabi thamgadabani haiba wafamsu Nando Luwang na phongdoki Ekoi amukona ekoi tongan ba Manipur gi leiba club organization kya kuchamnaraga lepalaitana ekoi free eye camp si pathok jare masige tharuk ama moina ngasi su ekoi amukona amukogi mi makada Singjami to Lilong United Clubs Organization na ekoi kiam gai Khagemba Youth Club amadi yaima ai hospital Khagembali pangkaw hidrom lekai kuchamnaraga ekoi kiam gai me lekai achida hoji free eye camp asi pathok jari masi ekoina mafam kya da lilip camp sing amri tongan ba khul kya da ekoi gi mit soklaba ekoi gi imai bel ahlam lisi nong mayam se masi de khara makai de bisu mating pangnaba amadi mit sokpana oi liba koi hakjang de nungai taba sama khunai de khudong chi de pibam mayam thuli ba mase masi de khara makai de oi bisu ngak thokna ba haiduna koi amukona tongan ba koi misalama oina matam gi oina koi gi jenims ka adigi koi kenogi koi gi rural mission gi tongan ba adigi tongan ba lotion kya ga koi khucham nazaraga koi pangtok to lakhi bani hauji bok koi mapam kunsa gi maya da ai ke maje pangtok kare duga miyoi kyama laing bagal wena miyoi lising ngari gi matakta koi koi anoki khudong cha baje phangan kare amadi ngokdong na ba miyoi kyama su koi operation pangtok kare mitsi nungai ta matam da wakhan nungai ande hakchang nungai ande amadi maduna koi khudong thiba thona masa ke amsu heli amadi koi lana koi thabak tawna ba lana phirep longna bagi macha masum mit sidigi wele aduna mitsi panchi hakchang panchi khunai panchi amadi afaba wakhalama lakna bogona matamda mit asi amaru we aduna hakchangi yamna maru we bakaya singi manungda mit asi su amane na khanbiraga koi masi su yamna masidu sekin trang lobiu koi miyamna kana gumba hat naragadi majagi lejeri ba lantum jon thob kodakta hospital chaning ba damaina mitsu nungai ta matamda kodakta hospital chaning ba natraga manak napa koi mit laing bhamda charaga laing thobugi hine bi che masi su lebi haiba pawge chimo jai miyam bijari Sahi asigi haukiba megi tang ahumdagi thorakiba irangna maram oiraga Manipur lenga ki Home Department na laukat lakliba section thorang oina thengkhang naina ngasi phawa internet thingjinduna lakli internet ki athingba makha sandurakpa oina amuk numit mangani haibadi tha asigi tang kulhumdoi gi numidang pung 8 minute 95 phawa sangdokle haibagi order ama commissioner home na thadokre
High Court of Manipur file tawrakiba PIL number 25 of 2023 gi court asina pikiba order singi matung ina irangna sokhandaba district headquarter kharada trial basis da mobile tower sing hangdokpa haure makata nasu law and order gi fibam pharaklabadi mobile tower sing hangdoknaba lengakna pukupna khanari hairi Gawana yumbu oiduna pangthokiba Kuntra Taret Suba National Games da Saruk Yaruba Sanaroi Singbu Taramno Opagi Atsamba Thoram Ama Hiang Lam Wawagai Lamkhaigi Ima Kaitel da Pangthokre Kaksing District Olympic Association na sinba thoram aduda lamdam sigi masak nairaba lusingba sing amadi sport pu pamjaba mioi kana saruk yaki ningsingba yai handakta gawa da pangthokiba Kuntra Taret Suba National Games aduda Kaksing District tagi Sanaroi Kunnipana masana nipanda saruk yaduna punna sanabagi medal tara manga lupagi medal manga amadi senjengi medal kunithoi phangkhibani gi Prime Minister Benjamin Netanyahu asi war criminal amani mahagasi wayal chathaba tawdana nongmaina kaplaga hatkadabani haina Congress Party gi MP Ras Mohan Unithana phongdokre wafam asi Kerala gi Kasara Gota Palestinian bu sogatpa utuna pangthokiba miyamgi achauba rally amada mahangna phongdokibani Haujik Israel gi Prime Minister na misam miyamda onsindhuna chathariba yenghaidaba thawong sing asi yamna minungsi leitaba machat amani asiguma kaya asi yengluraga mahakpu wayel amata chathadana nomaina kaptuna hatpagi matam oirabani hainasu Congress Party gi MP Ras Mohan Unithana phongdoki hairi Bisnupur District ki District Fishery Officer DFO Oriba Ilangbam Rameswarbu atopa mafamda transfer tawba yaningde mahakpu hanagi mafamda hanjal halu haina Bisnupur District Fishery and Allied Development Cooperative Federation Limited oinamna mari leinaba singi pukning singsilakli hiram asiga mari leinana ngasi press club ta pangthokiba pawgi mifam amada organization asigi president Tongram Rambalna haiki district asi ngagi pothok marang kaina leiba maramna ayamba praja singsu ngagi sinpam asida mai onsilli maram aduna district asida corruption yaudaba DFO ama yamna darkar oi Ilangbam Rameswar hairiba DFO asi maikai adungi ngami singa afaba mari thamba corruption leitaba officer ni mahapu ngayak leitana mafam amadagi amada transfer tawbiba chumde mahapu matam khara district asida lengdana thambiyu mahak sahi sigi January tang kunda district asida DFO oina lakhibani aduga October kunda transfer tawkhibani mahaki mahuta Dinesor kauba ngami gi awaba khangdaba DFO ama thabirakhi anoba lagliba DFO asi praja singna pamde hanagi DFO adu pibiyo haiki Haukiba October 2023 da Ilangbam Rameswar haiba District Fishery Officer asi Bisnupura transfer tawbiraki mahana Bisnupura lelingi menung asida kamu experimental fish farm pan asi ising pumbadagi praja singda makan kaya gi anaba kaya putuna sathiba phibamda mayukna basi ko na bidamata pum chengdokna bi khongjang kaya samsinba amadi water sample lawduna water treatment tawna makan hone ngi sida hokiba November gi tarik nipanda 2023 da transfer order amu tholakpani transfer order si amu November tarik nipanda sti amu tawre hosi amu district headquarter da amu ngase transfer tawbikre haiba praja singi damakta chakot thrang kaya da amadi ngami singi damakta afaba thakok tham kaya paikhat kiriba sikumlaba ikai khunjarba Rameswar bu Bisnupur district asida sahi khara lengna thambiduna ngami singi amadi farmer singi amadi tham kaya gi chakot thrang tawbada daita lobon biu haidana ngasi asikumlaba press meet asi tawjabani Writers Forum Imphal na sinduna mahak tubu warauramgadra haina mingthonba wari machagi lairik ama ngasi Major Khulda leiba Manipur Press Club ta pangthokre lairik asi Hawam Satyabati Devina ibani thoram aduda Writers Forum Imphal gi President Kaisam Priyo Kumar Singh na athoiba lengbirakpa amadi forum asigi Vice President Irumbam Basanta Singh na thoram mapu oiki aduga All India Radio Imphal gi hanagi Director Dilip Mayengbamna liriki maramda wa ngangki
Mateng Pangsi Group ki Manga Suba Foundation de ngasi Wangkai Ningthem Pukri Mapal Community Hall da pangthokre. Thoram aduda RIMS ki Secretary Department da Head of Department Oriba Dr. R.K. Lenin, Mateng Pangsi Group ki Chairman Romeo Khangembam, Amzugi Hanagi President W. Syamjai, Life Savers Manipur ki Managing Director Padma Kumar Sharma amadi Social Worker Bipin Pangambamna Mathang Sitna Chief Guest President amadi Guest of Honor Oiki. Thoram aduda organization asigi nauna khallaba thaupuba sing WhatsApp lobaga loinana saktaki. Thoram aduda society da Hendok thoidokpa thabak tawkraba miyoi singbo organization na ikai khumnabo utpaga loinana certificate piki. Aroibada maroiba paw amuha na pizari. Kuki militant ki khutta laikhidrabi abemsagi asiba haksangda miyamna aroiba ikai khumnabo utlaba matung kangchup chingkhongda leirol chankhre. Miyoi taranithoi romna Jiribamgi Makhanlal Roygi yumdagi sale oina lupa lakh 6,000 amadi sana amasung mobile ani yauna punna lupa lakh 8 malchan sing lut tawkhre. Amukogi miteng makada yaima eye hospital ga khusabnaduna kyamgai mayai laikai Khagemba youth club ki complex free eye camp ama pangthokre. Hauzik pungja phawbugi oina paw update matang asida people losinjare punopo amukana khurumjare. Millennium Institute of Sciences Kwakaitel Mayai Kuibi Imphal School asigi hauzik tamliba mahiroi singda karigum ama khangalakli madudi November gi tarik 13 Government of Manipur Directorate of Education is Lamphel Patna thokiba notification amagi matungina school sing class hobagi matam ayuki pung nipan oiramba adu pung mapan dagi oiragani haikibana maram oiraga hana school asigi second terminal examination gi matam su morning session gi hana pung nipan da hogani haina toramba adu ayuki pung mapan dagi hauragani amadi afternoon session gi hana numit yungba matung pung taragani thoi makai oiramba adu nungthil gi pung ama makai da hauragani adubu hana pikiba timetable dadi ahong balairoi Kangan Jaribi, Principal, Millennium Institute of Sciences, Kwakaitel Mayai Kuibi, Imphal.